NIN Fazin Kraba Hmar Mioi Ani Condition Yaudana Thadoraknaba Jiribamda Mamang Chehigi November da Nupi Angang Puna Mioi Taruktam Tina Hatki Bathodo da Hakting Chena Badagi NIN Fazin Kraba Asami Kasar District Gi Moina Tol Village Tolaiba Thangnialan Hmar Amasung Langrosang Hmar Ani Michamni Makoi Condition Amata Yaudana Thadoraknaba Haina Hmar Women Association General Headquarters na Thadorak Cherol Amana Hairi Cherol Sinamakata na Hairi Bana NIN Maral Kaya Sijin Duna Fazin Kraba Mioi Ani Adu no Magisu Nom Lagi Hingba Amadi Criminal gi record Leitre Mioi Ngaktani Hmar Kuki Jomi Nupi Amasung Angang Kayada Moles Ref Naked Period Yauna Ka Henba Thawong Kaya Chathakrabasu Hmar Community da Hanjin na Target Tawbagi Thawong Asi Hmar Women Association Akan Mamong da Condemn Tawi NIN Thawdodugi Matangda Niyom Chumna Investigation Chathabagi Mauta Aran Mathawong Kaya Chathari Haina Maral Kaya Siraduna Makoina Fazin Kraba Machin Manaw Ani Adu Condition Amata Yauduna Thadokadabani Community Amakhaki Interest Thabak Tawbagi Thawong Tokadabani Haina so Akan Mawafam Kaya Thamlakli Framework Agreement sign tawnakiba numitpu Red Letter Day haina observe tawkhre Nagagi yeknaba oiduna lakiba India lenga ngasi su yeknaba oiri NACN IM amasung Government of India anigi marakta Framework Agreement sign tawnakibagi chahi tara mapung farakpagi tharambu loop asina Red Letter Day haina observe tawkibaga loinana loop asigi Chairman Q2 na Naga miyamda paujal piragli Red Letter Day ga mari legnana loop asigi Chairman Q2 na Naga miyamda piba warolda August 3 haiba numit asi Naga miyamgi oina kawngamlaroidaba yamna singthaningai oiba amadi puwari oina lehawragadaba numit amani Kumzan 2015 gi August ki ngasi gi numit asi the National Socialist Council of Nagalim NSCN amasung Government of India anigi marakta historic oiraba framework agreement New Delhi the Prime Minister Narendra Modi gi mamangda khuyek pinaba baduda lubasigi General Secretary Tuingaleng Muiba sarugya khibani ngasi gi numit asina lakpada Naga miyam gi pandam asi mapungfa na bai khoi pumnamak amato oina leminasi amadi framework agreement asigi manungda Naga political issue gi waroisin puraknaba chetpa khongpham leminasi Kumza 2002 gi July 18 da Amritsar da pangthokiba Indo-Naga political talk ta Government of India na Naga gi unique history bu recognition tawkiba du framework agreement asida symbolic oina palli amadi Naga nation ama lei haibasi mayek sengna taklibani Chairman gi warol aduna makata duna framework agreement sign tawnadringai mangoina na loop asigi Chairman Tuingaleng Muibana luchingma team amana Government of India da Naga gi hakki rights senglaba puwari mayek sengna khanganki Masida natana Naga gi unique oiba history gi matangda asengba warol amadi figure sing utuna khanganki Kumza 1947 gi August 3 da Naga Independence Day lauthok numit asidagi maning makha tamba Naga ama oiki haiba wafam asisu Government of India loop asigi maikaidagi mayek sengna khanghalaba matung nakalani gi manungda framework agreement asi sign tawnakibani hairi Naga na ningkha tambagi wafam numit adumaktada UNO India Government amadi New Delhi da based oina nation singda khanganki masigi record UNO gi Archivista ngasisu mayek sengna ilairi Masigi matung Kumza 1951 gi May 13 ta plebiscite pangthoktuna India ga punba pamde haiba bot chada 99.9 fangki haina su phongdorakli Naga sing asi tangkak ama yeurakli haiba wafam thamladuna NACN na kaidawnungda khaidok khaijin gi oiba politics sanaba leite ngakpiba amadi punsen ba haiba sida ngasi fawba thajaba thamduna lakli aikhoigi pandamdi Naga sing gi afaba tunglamchat amagi Khongda fam chena lepminasi haiba wakholon asida hongba leite aikhoi amato oina lepminaduna Government of India na isorna pibiraklaba Naga gi puwari asi singnaba thawong sing asibu puna thengnaminasi India Government asi Naga miyam gi ngarang yeknaba oibada natana ngasi su adumog yeknaba oiri haiba wafam su thamlakli NACN gi Chairman amakata arduna NACN amasung WUC NNPG ga Naga political solution gi lambi ama puthoktuna Punna chatminaba haibasi oithokloi maramdi working committee NNPG gi maikaidagi Naga political solution asi Constitution of India gi manungda purakadabani haina khalli amadi India Government na makhoi gi chupli pairi maram asina Naga gi political amadi historical identity compromise tawduna India Government ka yasinaba puraknaba honariba loop amatagi NACN ga chatminaroi haina su phongdorakli Chairman gi warol aduna framework agreement sign tawnabagi wafam amu hananing singladuna agreement asi high profile political agreement ama oibana khuyek pinaba
adu live telecast tawduna malemgi miyamda khangankhibani asumna nakal anigi marakta sigumba historic oiba agreement ama sign tawnakibaga loinana Indo-Naga history gi anauba chapter ama hapchinba hauki agreement asi chumnagi political document ama oina thamnaba nate framework agreement asi thabak to onthoknaba ikhoina tawgadaba thabak kaya ama mangda taduna leiri haiba wafam su thamlagli amaromda All Naga Student Association Manipur ansamna thadorakpa cherol amada NACN IM amasung India government anigi marakta kumja 2015 gi August 3 da New Delhi gi Prime Minister gi residence ta sign tawnakiba framework agreement ngasi chahi 10 fare adubu Indo-Naga political issue asigi chap chaba waroisin ama purakpa ngamdana leiriba sina Naga miyam gi thamoida jingnaba wahang kaya ama hangduna leiri hari Indo-Naga political issue asigi chap chaba waroisin ama puraknaba pukchel sengna honabiramba leiba asigi hanagi Prime Minister singbu thagatpa phongdoladuna Atal Bihari Vajpayee na Prime Minister oiba matam kumja 2002 da Naga gi unique history amadi situation bu recognition tawbiramkhibani Naga sing India gi saruk ama oirakhide Myanmar gi saruk ama su oirakhide haiba Naga gi unique oiba history amadi independence gi wafam asi India government na mayek sengna khanglibani adubo historic oiba framework agreement sign tawnakiba ngasi chahi 10 farabasu India government na pukchel sengna Naga political issue asigi waroisin ama puraknaba honadaba bu pendaba phongdokladuna athuba matamda framework agreement ki manungda political issue asigi waroisin ama puraknaba thabak laukhatnabasu India government gi pukning chingsilakli 1990-91 gi map ta base tawraga Imphal city manung eviction chathakigani eviction chathabada komthokpiu haibiganu ngangom utam state land da yumkai sajinba yauna footpath amasung drain khopchinduna yumkai dukan amasung hotel sajiliba singi mathakta state asigi mafam khudingmakta district administration gi maikai digi chathariba eviction gi drive asi Imphal west gi oina su 1990-91 gi map ta base tawraga Imphal city manungda makhata na eviction chathakigani eviction chathariba sida komthokpiu haibiganu Sidok sadokpagi matam khara changkhigani haibana amani haina mahutki director su oiriba ngangum utamna phongdokre chahi isigi April thadagi hawna Manipur Pollution Control Board Imphal Municipal Council Directorate of Environment and Climate Change amasung Manipur Police ka puna single use plastic ki polam sing fagatpagi chatharakiba drive adugi manungda fagalakiba yamlaba polam sing ngasi Imphal Municipal Corporation gi office tagi Guwahati da recycle gi demak lamthak khibagi thoramga mari leinana mahut director ngangum utamna wafam asi phongdokladuna makhata na haikibada eviction howdringagi mamangda su Imphal Municipal Council na JCB puthoktuna thangmaiban gi DM College gi nakal da lambi gi footpath amasung nala da sajilamba kaya eviction chathabal Leitre tural khongnung amasung nala da dukan amasung yumkai kaya sajiliba sing takthoknaba honaribasi ising ichau tholakpa thingnaba amasung maihaulang pok tholakpada fire brigade gari sing chathok chasin tawbada apanba leitana bagini Lambi sorok sing asi loina khopchin badagi chillagadi maihaulang pok tholakpa matamda fire brigade lak nangdana yum adu tumbana hankiba tabani Thangal Bazar gi oina hojik chathariba eviction asi lepagi wafam leite Thangal Bazar da leiriba building sing asi ariba amasung mallaba kaya yauri hariba building sing adu khudakta kai khiba tarabadi kintharaktuna Kudong thiba kaya mayok nagadaba leibana khudakta tawdabani adubu DC gi miyeng makhada Thangal Bazar gi karamba dukan sing eviction tawgadagi haibagi matangda tha sigi tarukta assessment tawragani ariba building singi oinadi khudakta thugaiba yaroidabani na masa na thugaiduna semjin sajinna ba tha ani ahungi matam pigani aduga yamna hena sokloidaba singi oinadi khudakta adum eviction tawgani Imphal West ki district administration gi maikai digi niyom kai kaina sajiliba singi mathakta eviction chathariba sida town planning mahut amasung IMC na su mapung faba cooperation pigani 1990-91 gi map ta yumpham oiraga maduda fangliba lambi apakpadu chapchana leiribra natraga hantarabra haibadu yenglaga eviction chatharagani masida miyamna suggestion amasung cooperation pebiu eviction gi thaba komthokpiu haibasi madi haibiganu makhoi masana semdok sadok tawnabagi matam khara pibiu haibaduna amani haina phongdokhi Babina Hospital gi ahan mamapo kumon pangthokre pandam ama fange harabadi ninghanaba leitana honaba tangai fade health director pandam ama fange harabadi pandam adugi damak mangba amasung fangnabagi damak ninghanaba leitana honabagi tangai fadaba lei haina health services ki director Dr. Chambo na phongdokre wafam asing asi North AOC da leiba hotel Imphal classic ta pangthokiba Babina Hospital gi ahan mamapo kumon thoramda phongdokhibani Dr. Chambo na makhatarduna hai Babina Groups amadi Babina Hospital gi chairman na thamkiba pandam adu achumba maikai romda lepa leitana changsilaktuna ngasidi madugi mahai oina piklaba state asida malem gi leiriba project kaya mai pangna paikhatpa ngamle masi aikoi pumna mangna chauthupom thui tungda su makhata na state asigi miyam gi damak amasung leiba asigi damak hena faba service kaya makhata na pirakpa ngamgani haibigi thajaba lei haiki
Thoram aduga mari lainana Babina Groups of Companies ki Chairman amasung Managing Director Dr. Thangjam W na hai Babina Hospital Babina Groups ki oinadi yamna nungaiba numit amani ngasidi Babina Hospital asigi khongchit asi asoi angam yauduna chahi ama mapung phare masi hospital asida amadi mari lainaba staff singi teamwork cooperation miyamna thamoi sengna piriba service amadi contribution sing adugi mahaini pumnama asi matam chupagi oina ngak tuna thamnaba hodnasi ekoi khudingmana kathokpaga loinana miyamgi damak yaifhanaba thabak tongminasi loinana state asida sulaiba asigi atopa mafam singda laiba hospital singda piriba treatment adu chapchana piba ngamba hospital sing leire state asida yengba yabagi chapchaba facility leirabadi launaba hona haningi haiki